ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯃ ꯇꯥꯟ ꯊꯝꯖꯒꯦ ꯌꯥꯏꯔꯤꯄꯣꯛ ꯇꯨ ꯀꯁꯣꯝ ꯈꯨꯜꯂꯦꯟ ꯂꯝꯕꯤꯗ AR ꯑꯥꯔꯃꯤꯁꯤꯡꯅ ꯀꯨꯀꯤꯅ ꯕꯣꯝ ꯊꯝꯃꯦ ꯍꯥꯏꯖꯤꯜꯂꯒ ꯄꯨꯡ ꯑꯃꯃꯨꯛ ꯃꯤ ꯆꯠꯍꯟꯗ꯭ꯔꯒ ꯀꯨꯀꯤꯁꯤꯡꯗ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯇꯧꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯀꯗꯥꯏ ꯐꯥꯎ ꯆꯨꯝꯕꯅꯣ ꯍꯥꯏꯕ ꯄꯥꯎ ꯈꯪꯃꯤꯟꯅꯅꯕ ꯃꯈꯥ ꯇꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯅ꯭ꯌꯨꯁ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 9:40 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯝꯕꯤꯒꯤ SDC ꯑꯣꯐꯤꯁ ꯃꯩ ꯊꯥꯕ ꯍꯧꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯣꯔꯦ ꯕꯥꯏꯄꯥꯁ ꯂꯝꯕꯤ ꯇꯧꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯍꯥꯎꯔꯦꯟ ꯐꯥꯏꯔꯣꯝꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯃꯣꯔꯦ ꯕꯥꯏꯄꯥꯁ ꯔꯣꯗꯇ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯟꯗ ꯂꯝꯕꯤ ꯑꯗꯨ ꯇꯧꯈꯥꯏꯔꯒ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯍꯜꯂꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ CRPFꯅ ZRA ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 4 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯀꯝꯕꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯇꯥꯕ ꯃꯐꯝ ꯀꯌꯥꯗ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯅꯕ ꯃꯈꯣꯏꯒꯤ ꯕꯪꯀꯔꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯑꯊꯨ ꯑꯀꯥꯏ ꯇꯧꯔꯛꯂꯁꯨ ꯆꯠꯄ ꯉꯝꯅꯕ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯒꯤ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡꯒ ꯃꯤꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯑꯃꯗꯤ ꯑꯐꯕ ꯃꯈꯜ ꯀꯌꯥꯒꯤ ꯅꯣꯡꯃꯩꯁꯤꯡꯒ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯅꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯇꯧꯔꯛꯂꯤ꯫ ꯂꯥꯟ ꯇꯧꯕꯕꯨ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯀꯧꯔꯒ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯊꯥꯔꯒ ꯂꯥꯟ ꯇꯧꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯣꯡꯅ ꯄꯣꯁꯠ ꯇꯧꯕꯤꯒꯅꯨ, ꯆꯦꯛꯁꯤꯟꯅꯇ ꯂꯩꯕꯤꯌꯨ꯫ ꯀꯨꯀꯤ ꯍꯥꯏꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯀꯣꯛ ꯌꯥꯝꯅ ꯁꯥꯟꯅꯕ ꯍꯩꯕ, ꯃꯤꯒꯤ ꯐꯠꯇꯅꯕ ꯈꯛ ꯇꯧꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯁꯇ꯭ꯔꯤꯝ ꯑꯃꯗ ꯑꯔꯥꯟꯕ ꯇꯥꯔꯒ ꯆꯠꯈꯤꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯐꯣꯡꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯃꯦꯗꯤꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯕꯅꯤ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯈꯥ ꯇꯨꯔꯦꯟꯗ ꯀꯨꯀꯤ ꯃꯆꯥ ꯖꯥꯀꯣꯕ ꯀꯧꯕ ꯑꯃ ꯏꯔꯥꯛꯅꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯄꯥꯝꯕ ꯂꯩꯉꯥꯛ ꯀꯨꯝꯍꯩ ꯌꯦꯡꯕꯤꯔꯣ꯫ CM ꯕꯪꯒ꯭ꯂꯣ ꯃꯃꯥꯡꯗ ꯃꯍꯥꯛ ꯃꯁꯥ ꯁꯤꯖꯔꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯕꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫